Anouba Chahi lakle, Anouba governor lakle, Anouba chief secretary su lakle. Lakribasi Manipur haukiba Chahi English ingani kulumdogi me ahumdagi khangawduna Churachandpurdagi hauroktuna Manipur punamakta sandorakiba irangi waroi duni. Adubu English ingani kunmanga haurakpada hana Union Home Secretary oiramba Ajay Kumar Balana Manipur gi governor oina thabak puba haurakpa hana tongan ba capacity da Manipur da thabak tawduna lakpa PK Singna Manipur gi Anouba chief secretary oina thabak pairakpa asida miyamna asa mayam ama tawnari. Shri Ajay Kumar Bala matam yamna sangna Union Home Secretary oina thabak tawrakpana Manipur gi haujik leiriba phibam yauna Manipur gi maramda yamna munna khangba miyoini. Maduda natana India da leirakiba COVID pandemic ki issue Jammu and Kashmir bu Union Territory ani thokna thugai kibadagi lakhiba issue farmers singi irang yauna tongan ba acho ba issue sing mahakna thengnaduna loisilakibani. Tasengnamakti Manipur da haujik leiriba issue mahakna Union Home Secretary amo oina yengsinduna lakibani. Maramaduna haujik mahakna Manipur gi governor oina lakpa asida leiriba phibam ningthina khangna waroi laknaba honabada lawba yaba thawdang lawrakani haina miyamna asa tawbani. Haisu hainai AK Balana governor oina hek lakpaga Manipur gi iranga mari leinaba proactive oiba thabak sing lokhalakpa haure. Miyamna hena pamlibadi atuba matamda leiriba irang asigi matangda manung amadi mapan animak phauna yamna kupna yengsinbani. Karigi irang haurakpa kanana kari tawkiba haibana chingba yengsillaga achumba wayalga loinana thabak lokhalakpa aduni miyamna pamnaribasi. Shri PK Singh Manipur Anouba natte matam sangna Manipur tongan ba mafam singda tongan ba capacity da thabak tawduna lakpa Manipur gi maramda ningthina khangba miyoini. Matam karam Manipur dagi Central Deputation da leirubagi watani. Mid uisilaga Manipur gi maramda loina haiba ngamba miyoini. Amaromda Civil Secretariat haibasi Manipur gi Administration gi Yanglen Saruni. Yanglen Saru oiriba Civil Secretary ki makok oina thabak purapada Manipur gi miyamna mahakumba officer amada asayamna tawba haibasi masana tabani. Miyamna asa chawna tawna baga loinana Manipur gi maramda yamna khangna Manipur da leiriba government ki thabak thauramsing mahaki wisdom ningthina sizinaduna achumba mawongda thabaksing lokhalaktuna Manipur gi irang asi achumba mawongda waroi purakpada lawpham thokpa thawdang lawrakkani khalli. Anouba governor amasung Anouba chief secretary makoi gi capacity da lawpham thokpa thawdang sing lawrakpa haibasi masana tabani. Makoi na governor oina chief secretary oiringai matamda makoi gi capacity da Manipur da santi puraktuna mahoksa gi phibam hanjin hanba ngamlabadi achoba achievement haibadu oigadoribani. Union government asu asigumba wakhalon amagi makhada masak naiba retired IAS officer amaga masak naiba serving senior IAS officer amaga Manipur da maruiba thabaksing puhalakpani haina lawba tai. Amaromda amuk Manipur da popular government amasu leiri. Chief Minister N Birena luchingba popular government ama leiri haibasi punamakna kaufam thokte. Kana gumana wahang sing hangnadaba natte leiriba government asibu popular government haibadura. Government asina Churachandpurda Kangpokpida Moreda karisu tawba ngamde. Adubu lakliba wafamdi Manipurda haukiba Chahi lisingani kulumdogi me ahumdagi irang khangau haurakpa oirabasu matam yamna changna plan tawraga mihat mipun yum kai mai thaba thugaiba yauna hekta hanagadabani haiduna khulai paibasing lan oina chathuduna haurakpa irangni haibasi punamakna khangnaduna leire. Government ki mathakta pendaduna government ki mathakta lan chathabada natana miyam gi mathakta oina lan asi chatharakpani. Tasengna hairabadi lan asidi government ki mathakta pendaba lei hairabasu miyam do oina chathabadongna tawri. Phibam asida Maitai CM Maitai government haina leptana haiduna government amasung Maitai da lan chatharakpada government asi miyamna mikhal da vote piraga sengkhiba popular government oirabasu thabak tawbada ngamdaba kaya leiramba yai. Atopa wafam amasu leitaba natte haukiba matam kharagi mamangdagi tongan ba issue singda government ki advice thabak tawgadoriba constitutional head governor da oina changduna issue punamaki waroi purangnaba taksinbagi phibam amal lakli. Popular government thabak tawbada ngamdaba natraga kudong sadaba leire haina khanduna government na phawba governor da changsinbagi mawongsu leitaba natte.
Punamak asi oidunasu popular government ama oina tawpham thopa punamak achumba miengda iron hand amadi political will galonana thabak sing lokhalapa matamda maduda Anouba governor amasung Anouba chief secretary na pangba yaba mateng pangsinduna Anouba chahi lisingani kunmanga nungaiba chahi oibaduni miyamna pamlibasi.